ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯑꯩꯒꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯑꯗꯨꯅ ꯐꯤꯒ ꯏꯜꯂꯛꯏꯅꯦ ꯐꯤꯒ ꯏꯜꯂꯛꯇ ꯆꯥꯔꯒꯦꯅ ꯑꯗꯨꯒ ꯈꯔ ꯊꯂꯤ ꯇꯧꯔꯛꯄꯗꯣ ꯑꯗꯩꯗ ꯋꯥꯕꯨꯗꯤ ꯑꯗꯨꯝ ꯉꯥꯡꯉꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯄꯨꯡ 1-2ꯗꯒ ꯇꯨꯝꯕꯅꯤ ꯍꯔꯥꯎꯃꯟꯈꯤꯗꯅ ꯍꯦꯛꯇ ꯑꯩ ꯊꯥꯜ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯦ ꯏꯆꯟ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯂꯣꯏꯅꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯊꯦꯡꯛ ꯌꯨ ꯍꯥꯏꯕꯗꯤ ꯑꯩꯗꯣ 1000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯔꯦꯕꯀꯣ ꯑꯗꯨꯗꯣ ꯌꯥꯝꯅ ꯊꯨꯅ ꯌꯧꯋꯦ ꯑꯗꯣ ꯅꯣꯏꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯅ ꯑꯩ ꯁꯨꯃꯥꯏꯅꯁꯨ ꯀꯩꯁꯨ ꯌꯧꯔꯣꯏ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯌꯥꯝ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯗꯨꯒ ꯉꯁꯤ ꯑꯩꯅ ꯆꯥꯒꯗꯕꯁꯦꯀꯣ ꯎꯇꯤꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯉꯥ ꯑꯇꯥꯎꯕꯒ ꯂꯩꯔꯦꯀꯣ ꯁꯤꯁꯦ ꯆꯥꯖꯔꯛꯑꯒꯦ ꯁꯤꯕꯨ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯑꯩꯒꯤ ꯏꯕꯨꯡ ꯗꯥ ꯄꯔꯂꯤꯟ ꯑꯦꯂꯥꯏꯁ ꯗꯥ ꯑꯆꯧꯕ ꯍꯥꯏꯌꯦꯀꯣ ꯃꯥꯅ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯅꯦ ꯉꯥꯅꯨ ꯊꯣꯡꯕ ꯅꯠꯇ꯭ꯔꯒ ꯎꯇꯤ ꯑꯁꯪꯕ ꯆꯥꯔꯛꯑꯣ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯩ ꯎꯇꯤ ꯑꯁꯪꯕ ꯑꯣꯏꯅ ꯆꯥꯖꯔꯛꯑꯒꯦ ꯑꯗꯨꯏꯗꯤ ꯆꯥꯕ ꯍꯧꯔꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯃꯌꯥꯝꯅ ꯋꯥ ꯉꯥꯡꯉꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯋꯥ ꯃꯌꯥꯝ ꯉꯥꯡꯉꯛꯑꯒꯦꯀꯣ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒꯤ ꯁꯥꯎꯟꯁꯇꯣ ꯑꯗꯨ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯆꯔꯝꯒꯦ ꯑꯗꯨ ꯁꯥꯎꯟꯁꯇꯣ ꯌꯥꯝꯅ ꯁꯧꯔꯒ ꯂꯩꯔꯝꯃꯦꯕ ꯑꯗ ꯌꯦꯡꯉꯤꯕ ꯃꯌꯥꯝꯅꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯤꯕ ꯃꯌꯥꯝꯗꯨꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯃꯣꯏꯗ ꯗꯤꯁꯇꯔꯕꯤꯡ ꯌꯥꯝ ꯑꯣꯏꯔꯗ꯭ꯔꯥꯅ ꯑꯩꯅ ꯃ꯭ꯌꯨꯖꯤꯛꯇꯣ ꯍꯥꯞꯆꯈꯤꯕꯅꯦ ꯃꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯣ ꯑꯗꯨꯗꯨꯒ ꯃꯊꯪꯗꯗꯤ ꯁꯣꯏꯗꯅꯕꯁꯨ ꯑꯩ ꯍꯣꯠꯅꯖꯒꯦ ꯑꯗꯨ ꯆꯥꯔꯒꯦ ꯋꯥꯎ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯈꯩꯗꯣ ꯑꯩ ꯂꯣꯏꯅ ꯄꯥꯏꯌꯦ ꯑꯩ ꯂꯣꯏꯅꯃꯛꯁꯨ ꯍꯟꯖꯕꯅꯦ ꯑꯗꯣ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯃꯔꯨ ꯌꯥꯝ ꯄꯟꯒꯜꯂꯦ ꯌꯥꯝ ꯑꯩ 1000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯒꯤ ꯅꯨꯡꯉꯥꯏꯃꯟꯗꯅ ꯐꯤꯒ ꯏꯜꯂꯛꯏꯅꯦ ꯐꯤꯒ ꯏꯜꯂꯛꯇ ꯆꯥꯔꯒꯦꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯦ ꯊꯣꯏꯗ꯭ꯔꯤꯡ ꯍꯥꯞꯄꯒ ꯁꯨꯕꯅ ꯌꯥꯝ ꯍꯥꯎꯋꯦ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯗꯤ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨꯀꯣ ꯍꯧꯖꯤꯛ ꯉꯥꯁꯦ ꯄꯦꯠ ꯄꯦꯠ ꯂꯥꯎꯅ ꯇꯥꯎꯕꯕꯨꯗꯤꯀꯣ ꯈꯔ ꯀꯦꯝꯕꯅ ꯍꯥꯎꯋꯦ ꯑꯩꯒꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒ ꯈꯨꯗꯣꯞ ꯂꯧꯊꯣꯛꯑꯒ ꯆꯥꯎꯑꯣꯁꯨ ꯃꯌꯥꯝ ꯍꯥꯏꯌꯦꯕ ꯑꯩꯗꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯈꯔꯗ ꯈꯨꯗꯣꯞ ꯁꯤꯔ ꯆꯥꯈ꯭ꯔꯦꯕꯀꯣ ꯑꯩꯗꯣ ꯑꯗꯨꯝ ꯁꯤꯕꯒꯤ ꯅꯍꯥꯟꯈꯩꯁꯨ ꯑꯗꯨꯝ ꯁꯤꯌꯦꯕ ꯑꯗꯨꯅ ꯂꯧꯊꯣꯛꯄꯗꯣ ꯍꯦꯛꯇ ꯕꯥꯞ ꯑꯣꯏꯗꯕꯅꯦ ꯑꯗꯨꯒꯤꯁꯨ ꯑꯩ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ
ꯃꯌꯥꯝ ꯑꯩꯗꯣ ꯅꯍꯥꯟꯈꯩ ꯆꯥꯕꯗꯅꯦ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯆꯥꯛ ꯆꯥꯕꯗꯣ ꯑꯗꯨꯗꯅꯦ ꯋꯥ ꯉꯥꯡꯉ ꯆꯥꯕꯗꯣ ꯍꯩꯅꯗꯦꯗꯤ ꯆꯥꯛ ꯂꯥꯝꯕꯩ ꯑꯃ ꯀꯩꯀ ꯅꯝꯁꯤꯜꯂꯒ ꯍꯣꯔꯦꯟ ꯄꯨꯛꯀ ꯈꯔ ꯊꯜꯂꯤ ꯇꯧꯔꯛꯄꯗꯣ ꯑꯗꯩꯗ ꯋꯥꯕꯨꯗꯤ ꯑꯗꯨꯝ ꯉꯥꯡꯉꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯋꯥ ꯉꯥꯡꯉ ꯆꯥꯎ ꯍꯥꯏꯕꯒꯤ ꯑꯩ ꯆꯥꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯈꯨꯍꯥꯎ ꯑꯃ ꯉꯥꯒꯁꯦ ꯐꯤ ꯏꯜꯂꯒ ꯐꯤ ꯏꯟꯕꯗꯣ ꯐꯖꯅ ꯎꯔꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯁꯦꯝꯃꯨꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯀꯃꯦꯟꯁ ꯇꯧꯕꯤꯔꯛꯄꯈꯩꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯍꯥꯏꯕꯗꯤ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯈꯥ ꯇꯥꯅꯁꯨ ꯃꯆꯥ ꯑꯃꯗ ꯃꯆꯟ ꯑꯃꯗ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃꯗ ꯉꯥꯡꯕꯒꯨꯝ ꯆꯩꯕꯒꯨꯝ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯤꯆꯨꯋꯦꯁꯟ ꯂꯣꯏ ꯃꯥꯟꯅꯕ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯣ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯑꯗꯣ ꯐꯖꯅꯗꯤ ꯑꯗꯨꯝ ꯍꯥꯏꯅꯁꯦꯕꯀꯣ ꯑꯃꯨꯛ ꯆꯥꯔꯒꯦ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯣꯏꯅꯃꯛ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕꯗꯤ ꯁꯤꯌꯔꯒ ꯇꯧꯕꯤꯕ ꯁꯞꯄꯣꯔꯠꯀ ꯇꯧꯕꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯏꯕꯨꯡ ꯂꯦꯅꯤꯟ ꯂꯥꯏꯁ꯭ꯔꯝ ꯏꯕꯨꯡ ꯂꯦꯅꯤꯟ ꯂꯥꯏꯁ꯭ꯔꯝ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯥꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯣꯝꯕꯤꯒꯦꯅ ꯍꯥꯏꯔꯒꯁꯨ ꯈꯣꯝꯕꯤꯔꯛꯑꯦ ꯑꯗꯨꯗꯨꯒ ꯃꯤꯁꯇꯔ ꯃꯣꯏꯔꯥꯡꯊꯦꯝ ꯑꯩ ꯅꯪꯒꯤ ꯃꯃꯤꯡꯗꯣ ꯑꯃ ꯑꯍꯧꯕꯩꯗꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯅꯉꯣꯟꯗ ꯃꯤꯁꯇꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯧꯔꯕꯅꯦ ꯑꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯥꯅꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔ 18ꯒ ꯈꯣꯝꯕꯤꯔꯝꯃꯤ ꯄꯣꯠꯅꯤ ꯑꯗꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯣꯝꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯈꯛꯇꯪ ꯅꯠꯇꯅꯀꯣ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯑꯣꯏꯒꯦꯔꯥ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯁꯨ ꯌꯥꯝ ꯊꯥꯒꯠꯂꯦꯀꯣ ꯍꯥꯏꯗꯤ ꯍꯔꯥꯎꯋꯦ ꯉꯁꯤ ꯃꯊꯦꯜꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃꯅꯦ ꯑꯁꯦꯡꯕꯁꯨ ꯉꯥ ꯃꯆꯥ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯅꯣꯛꯑꯝꯗꯧ ꯃꯥꯜꯂꯦ ꯀꯦꯃꯦꯔꯥꯗ ꯎꯇꯤ ꯑꯁꯪꯕꯁꯦ ꯑꯃꯨꯛꯐꯥꯎ ꯊꯣꯡꯗ꯭ꯔꯤꯀꯣ ꯉꯁꯤꯅ ꯐꯥꯔꯁ ꯇꯥꯏꯝꯅꯦ ꯃꯈꯜꯗꯣ ꯌꯥꯝ ꯍꯥꯎꯔꯦ ꯔꯧ ꯃꯆꯥ ꯃꯆꯥꯅꯦ
Hey mama, cook a yam how. Video si bu yang bihiba. Lo ima subscribe to the way of tardy subscribe to biramo. Comment cho ma'am to biro habidi ko. To haning ba to haning da ba. Adum mayam do loy na to biro. Ay loy na dum taye. Dai uye comment to biro pa gay do. Di cool house. Chắc em cha ba ngam di ba ko. Iro magumba sum da di. Pukse ka shun amna. Lum de ba. Pukse lum da ni du yo. Ama ok thong da di puk to thang ka la lai tra ne. Adu du ni da. Thousand subscriber yobagi as tumdam ni kain haujikan tumba kasi ama ani daga tumban pung ama ani daga tumban ni harau man ni dana hekta i thaza de ba khamar smaina orakani je ama mangi video da de iron ba gi video da de ai do 470 ka tang yoda ngai bane ba ko do ai kay numita nga ina do upload to kibuto ngarang nahan mali ko haidi kay numita no Tuesday ko Sunday numita hagat kiba ado ay haraw ba ko ngasi sa Tuesday ni dana no phaida ang anda yang phana dawbi luna dawbi Masum to biyo. Ani ay napamamawang ko. Biyo eba. Yam nung sito na. Han ba thong ba ne yam hai Uti Asangba sisu YouTube ta dum yengaga thongin duga mathian ku thong sina koigi ima ke bola na thong ma hong du thong jaban abadi palaka kobi managa haidi kaino do phang da ba ko pakhong lang pak
Yongchak Singju ga Yongchak iromba kanan hawi kami bibir mo. Iromba na yan hawi. Singju sa hawi ba ko? Doon iromba siya na pame ba hawi hamen ta. Pamba. ꯑꯗꯨꯒ ꯃꯊꯪꯗ ꯀꯩꯀꯩ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯣꯃꯦꯟꯠꯁ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯍꯥꯏꯕꯒꯤꯁꯨ ꯂꯣꯏꯕꯗꯤ ꯅꯥꯏꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯑꯃꯨꯛꯀ ꯊꯦꯡꯛ ꯌꯨ all for watching full video. Please like, share, comment and subscribe.